Lakhipuronline puthok saba June gi tang 18 sagol se nimit ki Khomjinba Pao tabirase ahan bada maroi papao Tripura gi CM na metric parikha da nipan saba position lawrakibi langonjam bithibu taramna okre Silchar Kalain dambi gi bangar par gi thong tek tharaktuna pochei puba truck ani galoinana harang turel da tasingkre June tara Nepal gi ningsing thoram kasar gi mafam da supangthok nakre Tech Ball Association of Lakhipur District gi mifam pangthokre anoba phamsing hapsinkre Jiribam da chathari ba futsal tournament ngasi quarter final knockout round sanaragani Haujik mapungoi ba pau tabirasi ngasi June gi tang 18 malem gi sickle cell awareness nimitni Sickle cell laina gi maramda miyambo paksana khanghanna bagi pandamda chahi khudingi numidasi pangthokduna lakle thandak chahi gi thimna global action local impact empowering communities for effective self advocacy haibasini masina malem gi thakta igi laina asigi matangda local liba khongthang sing asina leibak asigi mapam da leiriba anaba sing amasung imung manung gi mioi sing da pangal haple Bharat Sarkar na sickle cell anaba si muthat anabagi damak achouba khongthang ama oina National Sickle Cell Anemia Elimination Mission gi makhada kumjali singani ga nifutret phawbada Bharat tagi sickle cell anaba pungmut muthat bagi pandam thamle Stay informed with Lakhipuronline. Lairik laisuda afaba result tawduna isagi takhanba chumde samaj ki damakta su tapom thokpa wakal su thamba tai haina Tripura gi Chief Minister Dr. Manik Sahana phongdokre wafam singarang June gi tang 19 Agartala gi Hafania da leiba International Fairground da Tripura lenga ki Education Department na sinduna pangthokiba chahi asigi makok thongna mai paklakraba mahiroi singbu haraute amna okpagi thoramda CM Dr. Manik Sahana wafam asi phongdokibani Taramna okpagi thoramda Bidyardhiki gi Meitei Masa Langonjam Bithisu yauki Tripura Board of Secondary Education TBSC gi metric parikha da top 10 gi manungda yauraba Meitei Masa L Bithibusu Chief Minister na taramna okki panba yabadi sahi niputaruk ki matungda metric da top 10 gi manungda yaurokpa Meitei Masa da mahakna ohum subani kumjali singamaga chamapan humbutara turukta Haigruzam Prasanta Kumar gi matung lising amaga chamapan humbutara mapanda L Sopna yauraki aduga handak lising aniga kunmanga sida Bidyardhiki gi Langonjam Ningol Bithi Singhana nipan suba position lauraki Mahak Sipahi Jola District ki PM Sri Bidyardhiki Higher Secondary School dagi pass tauraki bani Haujikna Agartala gi Kamini Kumar Higher Secondary School da Science lagduna tamle Mahaki apokpagi ming Langonjam Bikas aduga apokpigi mingna Ningthaujam Ningol Radharani kawi haina Agartala dagi RK Tarunjina paudam lagle Silchar Kalain lambi gi bangar parda laiba harang turel gi thong pochei ka henalum na puba truck ani galoinana turel la tasinkre nahanayuk angan mada thokiba thodoka sina miyam gi chathok sesinda achouba awapa mayuk nare thong asite ki banamaram oiraga Guwahati dagi Silchar Hailakandi Sribhumi Tripura amasung Mizoram phawbagi lambi phawna khidre Badarpur Ghat ki Gemon Thong Semjin Sajinana bagi damak chathok sasin thingduna leiringai chairak asida Silchar dagi Kalain phawbagi amata ngairaba lambi asi thinglakpana miyamda amukhena awaba mayokna le haire মানে আজি পুৱতি নিশা প্ৰায় 2টামান বজাত এই যিখন ভাঙ্গাৰপাৰ যিখন হাৰাং নদীৰ ওপৰত যিখন ব্ৰিজ আছিলে লোহাৰ ব্ৰিজ আছিলে ব্ৰিজখন কলাপছ কৰিছে ইয়াৰ গাড়ী দুখনৰ তলত পৰি গৈছে আৰু আমি লগে লগে ইয়াত আহিছো আহি ইয়াৰ যি ৰেস্কিউ অপাৰেশ্যন আছে সেইখিনি আমি কৰিছো আৰু ইয়াৰ যি অল্টাৰনেটিভ ব্যৱস্থা ল'ব লাগে মাননীয় ডিসি মহোদয় আহি আছে আমি কথাটো আলোচনা কৰিছো আৰু সাইডেদি এটা ৰাস্তা আছে আমি নিজে ৰাস্তাটো ৰাতি গৈ চাইছো যদি লৰা ছোৱালী যিসকলে স্কুললৈ যোৱা লৰা ছোৱালী আছে বা কলেজলৈ যোৱা যিখিনি লৰা ছোৱালী আছে তেওঁলোকে আৰু যিখিনি ব্যক্তিগত বাহন সৰু গাড়ী সেইখিনি যাব পাৰিব গতিকে এই যিখন ব্ৰিজ এতিয়া ইয়াত কলাপছ হৈ গৈছে পৰি গৈছে গতিকে ইয়াৰ যিটো ব্যৱস্থা আছে যাতে ইয়াত কোনো ধৰণৰ অসুবিধা নহয় মানে এতিয়াতো ৰাস্তাটো সম্পূৰ্ণৰূপে বন্ধ হৈ গৈছে আৰু সেইকাৰণে আমি ইয়াত ব্যৱস্থা গ্ৰহণ কৰিছো তাৰ লগত ডিসি মহোদয় আহি আছে আমি গোটেইটো আলোচনা কৰি তাৰ কাৰণে যি বিহিত ব্যৱস্থা ল'ব লাগে আৰু ৰাইজৰ
সুবিধাৰ কাৰণে যিখিনি কৰিব লাগে সেইখিনি আমি Sribar amasung ningthemkul apunba maira paibilup kasarna sinduna kunmari suba Jun 19 gining singkumon thorom Sribar GP Community Hall da ngarang pangthokre thoromda RK Sanahal President athoba ningsinglup K Heramani ex GP President H Brajadhon ex DSP Khomjinba Aruna Devi President All Assam Manipuri Maira Paibi Coordination Committee amade atei miyo kyana daistapam ke adungai kumjali singaniga amagi jungi tangtara nipanda Manipur gi apunba saktam amadi ngamkhai kaiba yaroi haina horakiba miyam gi oiba ihauda thawaina pontha oikhriba singi saktamda lei amadi maira kalaba matung minute amatumina leiduna awapa phongdokhe Manipuri kangalu makal hariba adagi athoba ningsinglu Manipuri gi CSO sing leiba sing sina Government of President of India Prime Minister of India the Chief Minister of Assam Mangonda through Kogi Honorable the then the Honorable MLA Hojikna Minister Riba Okshikra gi Kuthang gi koi memorandum mayamama pijagre but akoi ne pigriba memorandum sing ado dujamna effective oigi enedi masisida state amana state amagi madui da interference masi jamna aide kari haini moigi administrative affairs ta kari label leithabududi madu koi khana bagi darkar rete Manipuri Chanura Khorjailup Lakhipur Kasar Assam Tekhau Sangbi Sanamahi Lup Kuno Amadi Lakhipur Kuno Maira Lupka Punna Silangtuna Lakhipur Kuno Tekhau Sangbi ki laisang dangarang Jungi 19 gining sing thoram pangthokre hau khiba kumjali singaniga amagi jungi tangtara nipanda Manipur gi ngamkhai kaiba yaroi habiki khongjangda thawaina pontha oikraba athoba singining sing thoramasida Manipuri Chanura Khorjailup ki President Sobamongbi Jayantinami Pamapo athoiba mithunglen oina nongthombam biren Lining Thau Sanamahi Kanglup ki President loinana akhanaba mithung oina Moirang Them Gaurmani Ibudau Thangjing Founder President Kamranga asina chingba miyoi singna phamba ki leiteng oikhi loinana Manipuri Chanura Khorjailup ki VP Khaidem Ongbi Dr. Sagapam Merinana Thoromasiga mari laina wafam kaya thambikhi loinana minute amatumina leptuna awapa phongtokhi haina Manipuri Chanura Khorjailup ki Secretary Ayekpam Surjamukhu gi charolamada phongdoragle ngarang jungi tangtara nipan nungthil pung ani taba matamda Ramnagar Perakhal Maira Paibilup ki mihut kangbu amana Kasar gi Senior SP Sri Numal Mahataga unaduna haukiba jungi tangtara mathoida Silchar Ramnagar Perakhal gi Yengkhom Tompok ko bamiyoi amana nongmaina kaptuna mahaki hek makhura Yengkhom Anil gi makokta soktuna Silchar Medical College da laikanariba sigamari leinana haujik Silchar jail da leiriba Wai Tompokna jail dagi bail da thoroklabasu Drug Rehabilitation Center da amuk thambinaba mihut kangbu asina haijakre hairi SP nasu makoi gi wakadasi thabakoina pangtokpagi thajaba pirakre hairi wakat cherolasigi kopi amasu mihut kangbu asina ngarang numidang wairam pung 3 taba matamda Kasar gi DC Mridul Yadav ki maphamda kusinakre hairi mihut kangbu asida Ramnagar Berakhal Maira Paibilup ki President Y Gitika Secretary Y Usarani Working President Nibarani Rinana Renurani K Rina M Mira Y Krishna Balop amasung Advocate Ngangom Rabakantana chingba miyoi singna sarukjaki Nong chingi pau matungina Assam amasung Meghalaya rajyada Red Alert lauthokre Aingasagi loisang Indian Meteorological Department na ngarang thokiba pau amagi matungina ngasi rajya ani asigi mapamda akanba nong churakpa yai haina chekselwa pikre Perplexity AI hariba anuba search engine asina hojik Mozilla Firefox browser gi search option oina phangale masina Google amasung Bing gumba ariba search engine singi mahutta AI sijenaduna hena phaba amasung marik chumba search result sing panghanmangamle technology gi lamda porakliba ahongba sina miyamna information thibagi lamdangda achauba khongthanga moirakli Tech Ball Association of Lakhipur Court District ki mifamama ngarang association asigi president CH Jitendra na mifama poiduna
kasar pulertol gi chingya lekai da leba association asigi office da pangthokre pangthokhiba mifam aduna kupna khana nainaraba matungda hana gi mihut kangbo adugi mathakta anuba phom khara hapsinkhre NG Ranjit bu ani suba joint secretary oina H Rajbihari bu advisor oina aduga M Sarat puna association gi office secretary oina khankhre Nongda Enterprise ki office ki saruk amabu makhatana tangdangba office Lakhipuronline Pao Tekol Association of Lakhipur Co District ki temporary office oina sijanana baware plaukhre loinana Lakhipur training amasung pangthokadaba thorum singidama mathau taba tekball board ball amasung atei polam sing mathang tha July gi kunmanga gi manungda phanganna baware plaukhre panmejai tekball Association of Lakhipur Co District hainu mingthonba association asi haukiba jungi tangni panda pangthokiba mipam amada president oina CH Jitendra Singha vice president oina A Santi Kumar amadi S Birchandra general secretary da NG Binoy joint secretary da TS Suren assistant secretary da M Tarun treasurer da M Ranjit aduga information amasung publicity secretary oina M Surjit Pukhan kibani Lakhipur Football Academy ki founder amasung advisor Renana All Assam Futsal Association ki founder president Oibiramba Moirangthem Prajakobin ngarang nungtil pung manga ga minute kun manga taba matamda khwai pumna mapu thadok lamlaga lairam lenda tinkhre mahanga hinglingai da sana khona bagi lamda mahaki kudol singtha bagi loiba naina roi haina Lakhipur Football Academy ki president Irom Gauramani ki cherolama da phongdorakle All Jiribam Sports Association asenduna Jiribam Higher Secondary School ki sanabungda team taramapan saruk yaduna sanariba ahanba Satish Chandra Rai Memorial Mini Boys Under 13 Futsal Tournament lisingani ka kunmanga ki ngarang sanakiba pre-quarter final knockout round match ki ahanba match ta KMYC na SBNYC bu goal manga suno da maithiba piki ani suba match ta Sonapur GPS na CKCB bu goal nipan amada thoiki match sing asi Aziz Haider A Joy Kumar amadi amazing na conduct obiki ngasi nungtil pung ahum tapa matamda quarter final knockout round ki ahanba match ta Ichel Club B ga CKC A ga sanagani aduga ani suba match ta na nungtil ki pung mari tapa matamda Maira Club ka Anandamoi Club ka sanagani Nungairaba Pao Yoga acupressure amadi physiotherapy ki matingna atomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laingana bagitamak ngasimak lengsim biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layangzari Mobile number 8638078821 Hairiba number asida layangba lakpagi mangoinana appointment book tobinaba khanganjari Khomjinba Lakhipur West Bazar gi PHC manakta leiriba healthcare pharmacy da makhal makha ana layengi damak maming leiraba doctor ke ana layenga dori arthritis paralysis diabetes prostate ki problem kidney da nung leiba amadi liver chauthokpana singbagi damakta Dr. N Ranjit Singh MBBS DMB DSC na sagolsen kudingi nungtil gi pung amadagina numidang wairam pung taruk phawba layenga dori aduga diabetes ki lamda thoidokna khang hairaba general physician Dr. Rohit Tika MBBS MD na Jimsa kaisa kudingi nungtil gi pung ani dagi numidang wairam pung taruk phawba layenga dori adongi kudong chaba matungina mobile number 9612167161 number asida mangjongna na booking tobina naba Lakhipur West Bazar gi PHC manakta leiriba healthcare pharmacy gi magi dagi khangalakle
Khanganjaba ama Health Care amadi Paramedical Science da University Grants Commission na sakhanglaba chahi amagi diploma chahi anigi advanced diploma aduga chahi ahumgi Bachelor of Vocation course tamba yaragani. Institute of Medical and Paramedical Science Silchar amadi Gracewell Hospital Manipur Silchar anina kusam naduna Lingya Vidyapit University Faridabad ki makhada course si tambiba haure. Health Care ki field da skill development oiriba Medical Laboratory Technician, Operation Theatre Technician, Physiotherapist, Radiology Imaging Technician, Patient Care Management na chingba 12 pass taurabasing na tamba yaraba coursing asi tamduna isana isabu thabak pijabagi khudong saba lobiyo aduga nursing, yoga attendant, first aid training, emergency medical staff amadi RMP course na chimbagi atenba matamgi oiba course ngi tamaktasu admission haujare akupa marol gi tamak Institute of Medical and Paramedical Science Ismail Market Central Road Silchada Lingsibirabu Natraga mobile number 939573245 da of Honabiu Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Aroibata maruoiba pau amukhanna Tripura gi CM na metric parikha da nipan saba position lawrakibi langonjam bithibu taramna okre Silchar Karlain dambi gi bangar par gi thong tek tharaktuna pochai puba truck ani galoinana harang turel data singkre June tara Nepal gi ningsing thoram kasar gi mafam da su pangthok nakre Tekball Association of Lakhipur District ki mifam pangthokre anoba phamsing hapsinkre Jiribam da chathariba futsal tournament tangasi quarter final knockout round sanaragani Lakhipur online YouTube channel gi pau sandok chaba ngasigi wenadi matang asida loijare